School boarding da nong may kapsilam lay. Ngarang numidang pung nipan khare helakpada Imphal East ki Sagolmang Police Station na koliba. Sagolmang Kaitel magta da layba angang singi school gi boarding amada. Sakhang da basing na nong may round khare kapsilam lay haire. Thawdok asi boarding asi da layrakhiba. Angang sing na numidang gi lairik pari ngai da thokiba nei. Boarding asi gi faklang na jingana khavani haire. Sakhang da basing na kapsilam ba nong may marusing jinga gi faklang phawjilaklaga. Angang sing na pari ba lairik ta phawba panba yaukhe. Adubu laibag fabadagi angang amata sogapan yahodre haire. Adumoy na magthawong asi karamba miyoy na karigidamak satharambano haiba chapsana khangba ngamkhidre. Sagolmang Kaitel gi miyoy sing na thawdok asibu akan ba mawongda yaningda ba phongdorokle. Nong may kapsilam liba boarding asi gi maming Sunrise Tutorial Center kawi haire. CAPF Constable lawbagi exam da Manipuri yauna Regional Language taraga humdoy da thaba yaraga ne center. CAPF Constable exam Manipuri lol yauna Regional Language taraga humdoy da hanboy na thaba yaragani haina Ministry of Home na laukthokre.